Imphal West District ki Singzamai Police Station na konba Singzamai Oinam Thingelda masagi chahi 35 surabi nupi ama chingnaningai uiba mawongda siraga leiramne hairi laikhidrabi nupi adugi maming Oinam Ningol Thoibi chahi 35 apokpa laikhidraba Oinam Ibomcha kawi hairi Press na fangba paw magi matung inna lekai gi miyoi kharana Thoibi haukiba thangza numitagi ukhidre haiduna thangmai banda mayum panbi Thoibi gi manaw nupi Oinam Ningol Bimolada pawpi ki paw adu tabadagi Oinam Ningol Bimola ngasi numit yungba matungda laklaga laikai gi miyoi khara yauna Thoibi na leiriba yum adugi thong hangduna yenglubada Thoibi phamung makhada siraga leirambani laikhidrabi Thoibi gi kok amasung khubak ki sarukta sokpagi dakpham leirami hairi thaudok thokpa maduda police amasung forensic team laktuna yengsinbaga loinana misi asigi langla langjil khangdoknaba police na investigation chathaba hokre hairi